अहानबद तेंदक मरुब पाव खर मैम थमजगे नरंग जिरीबम की थौदोक्ता जिरीबम कुकीना फमुंग तुमदुना लेब अहल अमा कापतुना हलमलब मतुंग सनास पुखरे हाइदि लोइना खुथोनबदा हाइरिब खुथोनबसिद कुकी मिलिटेंट्स मंगा सिरगा वॉलंटियर अमा लेखिद्रे दो नोमय मरी लहौरे हाइदि जिरीबमदा मतम खर शांति लाखलुरब मतुंग खंखौदना ngarang ayu pung mangarom taba matam jiribam district headquarter degi kharom na kilometer 3 rom salaga leiba ningthem khunau do kuki militant singna phamung do tumduna leiba halama nongmaina kaptuna halam lai hairiba loina yungi araiba sanum gas pukre thaudo do gi makha tarakpada khunja volunteer sing kuthongna do kuki lalawba manga amasum volunteer amasire kuki militant sing aduna paiba nongoi mari sul haure ahen ba kuki militant khara su shiramba yai haina thajanari अमरोमदना सुगुनुदसु एटेक सथरखरे अनि सकले ngarang ayu pung tarakre helakpada kaksing district ki manungsan ma sugunugi area susampur district ki laloi phai area de gi kuki singda bom yawna nomai kapsilakpadi gi miyo ani sokle hadi soloba miyo ani yumnam sawu sai ni phugum de musum yai fa sai kun ga turun hadi atop maruiba paw mana zomiam tuan tuan baleba uhum de leiraga su nong madingam khai gi khena ba thamdana aikoi gi lenga amagi makhada soidana punsilakhi gani Mizoram Chief Minister India Bangladesh amasu Myanmar gi saruk khara kothoglaga anoba Christian state siam gi thorang hena mayek sanglakli India Bangladesh amasu Myanmar gi sin state punsilaga anoba Christian state ama siam na ba thorang tawre heba nong gi mayek seng hengalakli असिगुम्बा जौसिंगी क्रिस्टियन स्टेट अमा सेमनबगी वा तानाबदा मिजोराम की चीफ मिनिस्टर सरक याख्रे मिफम असिदा मिजोराम चीफ मिनिस्टर सरक याब खतनतना जौमियामना करी पामनिबगी हाइबदु मयेक सेंगना फोंदोख्रे मिफम अदुदा मिजोराम चीफ मिनिस्टर लालदु हुमाना जौमियामगी मंगलांदी म्यांमार इंडिया अमदि बांग्लादेश ता लेरिबा जौ कम्युनिटी सिंगी नोंगमदि सोयदना लेंगा अमखकी मखाद लेरखिगनी हाइबा असिनी मसी ओइरोइदबा मंगलान अमनति Indian Constitution की Article 3 की मखादा CM बियाबा मदी ओहन बियाबा पंदम अमनी हाइना मिजोराम की चीफ मिनिस्टर लालदु होमाना फोंदोख्रे वाफम असी यूनाइटेड स्टेट की इंडियाना पोली टाउन हॉल दा जौ कम्युनिटी इंडियाना सिंदुना पांथुकी बजौ सिंगी मिफम अमदा फोंदोखिबनी मिफम अदुना मिजोराम चीफ मिनिस्टर सिना माना USA लाक्तुना मिफम यावरिबसी जौ सिंग अमत लाइना पुनसिनना बहोनरिबा सिना लामजिंग लगा लाकपनी Malem की geopolitics की फिबम ना जौ मियाम तोवान तोवान बलेपा उहुम द लेरगा सुनोमदी ngamkhai gi khetna ba thamdana aikoi lenga amagi makhada soidana punsilakhi gani haina chief minister sina phongdukhi mana makha taraduna Myanmar gi sin state leriba jau community amadi Mizoram natragana UNA da leriba jau singi marakta Christian lining satminaraga su nomogi nakpak tanarakliba si nungnang ningai oi maram asina Chris Kimingda thabak tawnaduna aigi lanai apamadu tungoinaraga thabak tawragadi amat oina punsin ngamane masida aina mahele aina khwaidigi singmani haina khanduna thabak tawbusing aroibadadi aran mehta tabane Mizoram ga yumlo nariba Myanmar gi Sin Hill da su Sin Revolutionary Group mayam ama tholak loinana township amatada group ahu mari thabak torakpa sina kangrup amakaki manungsan ba oirabasu puna thabak tawmina ba ngamdana leidibasi ason bamani masidagi hendoktun isul inaw phawba onsinaduna hatuna ba yorak libas leb thiningaini masibak manipur su thokli manipur thokli ba kangrup nai ba hana sunabigi lana sina maram oiraga Mizoram na sangjapam lawriba kukijo community gi misingasi lising taragom durumni masigi manung ayamari sin community gi miyosingni Aikoina Manipur jau singi tuan group mayam ama semduna tuan organization singi makhada thabak torakpana karigumba amaga yengsinna ba kyathui adubu masi kokna ba puna thabak tawminna ba khongthangna khotpa hore haiba asi tabada nungai ba phawi Mizoram da zorona mangsul thaduna jau miyam sing ama tuina punsinna na bohonari kumja english singani taraga ni pan gi July 19 sin state ki ahan ba leiba Maya Chapel Methodist Church da aikoina sin unity former semduna malem gi mafam kyada soina tariba chinsing ama toina punsinna ba khongthang bauki United States leriba khwaidigi chawba church CBC USA amadi CBA NA2 na sinmiyam gi damak chawna mating pangbiriba sigi damak aihakna thagat pa phongdok sari haina Mizoram gi minister laldu homana USA gi Indiana poli da pangthoki ba jau singi miphamadra phongdokhi United States jau community gi mission yamne hengalak pa Indiana poli kaktada jau lising kunthra yana leiba sita su Mizoram gi siamasin apena phongdokhi
ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯅ ꯊꯝꯖꯒꯤ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃ ꯑꯣꯏꯅ ꯀꯣꯀꯣꯃꯤꯅ ꯄꯕ꯭ꯂꯤꯛ ꯏꯃꯥꯔꯖꯦꯟꯁꯤ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃꯁꯨꯡ DGPꯁꯨ ꯐꯝ ꯊꯥꯗꯣꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ Coordinating Committee on Manipur Integrity Kokomina Public Emergency Lauthoktu Numit Manganigi Manungda Central Armed Force ki Maikaidigi Koki Militants ngi mathakta miyam khangna action lakotrabadi Manipur thadoktu na satkinaba matam thakraba matung Security Advisor Kuldeep Singha amasung DGP Rajiv Singha anibu makoi gi pham thadoknaba su khanghankre Kokomi gi Maikaidigi Security Advisor Kuldeep Singha da ngasi Kokomi gi Maikaidigi pham thadoknaba pisinkiba sirol aduda Haujik Manipur oirakliba security gi phibam si hena sokshilakpa sina maram oiraga Security Advisor da thamlamba miyam gi thajaba leitre Manipur deploy tawriba Armed Force pudamaki Unified Command gi Chairman amadi Security Advisor ama oina matik sadabana Manipur gi phibam si nong gi phibam sokshilakle Sin Koki narco terrorists ng singtaktagi drone bombing amadi aerial attacks ng leptana mitay khulsing sa tharakpa sinamisa miyam gi punsi tambang amdaba amadalakli adu haujik phawba asigumba phibam asi lakshinanaba nahaki maikaidigi kariguma masak thokpa thaba amada lakhatpa miyam na udri Security Advisor ama oina nahakna miyam na piba thajaba thabak to onthoktana miyam da uhandaba amadi Koki militant sing asibu lakshinanaba sapsaba thaba amada lakhatabana phibam asi hena lusilakli asigumba mawong asina Security Advisor ama oina Manipur miyamgi punsi amadi lanthung ngaknaba thabakta mai onsilaga thabak tawde haiba hena mayak sanglakle hari Security Advisor ama oina sapsana thabak tawdabana Manipur miyamgi punsi singasidi tambangamdaba phibam amada lakli Panamasi Security Advisor ama oina state asigi misa miyamda landarakli bukuki militant singasibu lakshinanaba thabak lakhatabadagi oirakpani Armed Forces singa coordinate laina Security Advisor ama oina nahaki pauktak makhara thabak tahonba ngamdrabana office asi makhata na paiduna laiba matik sadre haina su Kokomi gi maikaidigi fongdorakli maram asina khudakta Security Advisor gi pham thadokadabane aduga hena matik sab Manipur gi irang asipu lakshinba ngamgadaba puksel seng na thabak tawgadaba miwe amabu Security Advisor gi phamasi pohangadabani haiba koloidana Manipur miyam gi interest asi khangna nahakna pham thadokadabani haibagi thajabasu thamki amaromda Manipur gi DGP Rajiv Singha na Kokomi gi maikaidigi ngasi sirol ama pisinduna pham thadokna bataksingkhre Kokomi gi maikaidigi DGP da pisinki basirol aduda immigrants in Koki terrorists gi makmathakta akan ma action lakhotpina ba kayarak hana miyam na haijarabasu militants ngasina leptana mitay misa miyam da makoina occupied tawba singthakdagi manak nakpa mitay khulsingna landarakpa leptri phibam asingasi di hena lusilaktuna Koki militants na drone sizinaduna bomb thadaba mati missile kaptuna landaduna misa miyam sibana ba kya thulakli Asiguma phibam asina ngasidi Manipur miyamna state police ki makok thongba ama oina DGP da thamlamba thajaba mangkhrabana khudakta DGP pham thadokadabani haidi amaromna Kokomi na thadorakpa chirolamada tha asigi amada Imphal West ki Lamsang police station ki manungsanba kautrukta drone bombing sathaduna nupi ama hatkraba matung ngarang Bishnupur district ki Moirangda amuk Koki militant singna unguided missile sizinaduna landarakpa thawdokta ahal ama laikidaba madi mioi manga sokiba thawdok matung khudakta gi Kokomina public emergency lakthokibane Kokomi gi maikaidigi Manipur thoklibi irang asi lakshinanaba numit mangani gi manungda Indian Armed Force na sapsaba thabak lakhotkadabani haina matam thakiba loidana hairiba si karigumba fail oiba tarabadi Indian government amasum masigi military Alliance singna sathariba proxy war sigi mayokta Manipur miyamna isana ngakthoksanaba thabak lakhotsanaba phirep lorakpane hari Manipur Central Armed Force personnel singum phurom laina Koki militant singna mitay miyamda drone bombing missile attack na singmu satharaklabasu karisu tawduna laibada pendabadagi Kokomi na public emergency lakthoktuna Central Armed Force singna ngarang September 3 tagi paraga numit mangani gi manungna Koki militant singi mathakta sapsabe action lakhotgadabani karigumba ngamdaba tarabadi Manipur thadokhtuna satkhigadabani natragana masagi camp singdagi hendoktuna lainabasu khangali loinana hairiba matam asigi matungdagi Central Armed Forces sing salaktusin tawbada maira paibe madi local club singna thingbiyo
ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯐꯣꯔꯁꯦꯁꯇ ꯊꯝꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯉꯥꯛꯅ ꯆꯠꯇꯕ꯭ꯔꯥ ꯍꯥꯏꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯀꯨꯞꯅ ꯁꯦꯟꯅꯕꯤꯌꯨ ꯍꯥꯏꯅꯁꯨ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤ꯫ ꯄꯕ꯭ꯂꯤꯛ ꯏꯃꯥꯔꯖꯦꯟꯁꯤ ꯃꯅꯨꯡ ꯑꯁꯤꯗ ꯈꯨꯟ ꯉꯥꯛꯄꯁꯤꯡ, BBF, ꯁ꯭ꯇꯨꯗꯦꯟꯠ ꯚꯂꯟꯇꯤꯌꯔꯁ, ꯂꯣꯀꯦꯜ ꯀ꯭ꯂꯕ ꯚꯂꯟꯇꯤꯌꯔꯁꯤꯡ ꯄꯨꯝꯅꯃꯛ ꯃꯤꯀꯨꯞ ꯅꯍꯨꯝꯁꯤꯡꯅ ꯂꯩꯅꯕꯁꯨ ꯈꯪꯍꯜꯂꯤ꯫ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯇꯧꯕꯤꯅꯕ ꯑꯄꯤꯜ ꯇꯧꯕꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯃꯊꯧ ꯇꯧꯕꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯑꯄꯟꯕ ꯑꯌꯦꯠꯄ ꯄꯤꯔꯛꯂꯤꯕꯁꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯕꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯀꯣꯀꯣꯃꯤꯅ ꯂꯧꯊꯣꯛꯈꯤꯕ ꯄꯕ꯭ꯂꯤꯛ ꯏꯃꯥꯔꯖꯦꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯝꯐꯥꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯝꯕꯤꯁꯤꯡ ꯃꯤ ꯆꯠꯅꯈꯤꯗꯦ꯫ ꯂꯣꯏꯅꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯌꯥꯎꯅ ꯏꯝꯐꯥꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯀꯩꯊꯦꯜꯁꯤꯡ ꯊꯣꯡ ꯍꯥꯡꯅꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯄꯥꯎꯅꯥ ꯀꯩꯊꯦꯜ, ꯊꯪꯒꯥꯜ ꯀꯩꯊꯦꯜꯁꯨ ꯊꯣꯡ ꯂꯣꯟꯅꯈꯤ꯫ ꯀꯣꯀꯣꯃꯤꯒꯤ ꯄꯕ꯭ꯂꯤꯛ ꯏꯃꯥꯔꯖꯦꯟꯁꯤ ꯃꯅꯨꯡꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯒꯤ ꯃꯃꯤ ꯎꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄꯒꯤ ꯄꯥꯎ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ MPCCꯅ BJPꯒꯤ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛꯄꯨ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯕꯁꯨ ꯃꯈꯣꯏꯒꯤ ꯃꯊꯛꯇ BJPꯒꯤ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛꯅ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ꯫ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯃꯍꯥꯛꯀꯤ ꯑꯦꯛꯁꯇ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜꯗ ꯊꯥ ꯑꯁꯤꯒꯤ ꯑꯃꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯅ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯆꯠꯊꯗꯨꯅ ꯅꯨꯄꯤ ꯑꯃ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯉꯔꯥꯡ ꯃꯣꯏꯔꯥꯡꯗ ꯔꯣꯀꯦꯠ ꯀꯥꯞꯁꯤꯟꯗꯨꯅ ꯑꯍꯜ ꯑꯃ ꯁꯤꯈꯤꯕ ꯑꯗꯨꯒ ꯃꯤꯑꯣꯏ 5ꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯑꯃꯗꯤ ꯉꯁꯤ ꯑꯌꯨꯛ ꯖꯔꯤꯕꯝꯗ ꯇꯨꯝꯂꯤꯕ ꯃꯤꯆꯝ ꯑꯃ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯂꯦꯞꯇꯅ ꯃꯤꯇꯩ ꯃꯤꯆꯝꯁꯤꯡꯗ ꯂꯥꯟꯗꯥꯗꯨꯅ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯕꯁꯨ BJPꯒꯤ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯏꯀꯥꯏꯕ ꯄꯣꯛꯇꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯍꯪꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯁꯤꯚꯤꯜ ꯋꯥꯔꯒꯨꯝꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤꯕꯁꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯅꯤꯡꯈꯥ ꯇꯝꯈꯤꯕ ꯃꯇꯨꯡ ꯀꯔꯝꯕ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤ ꯊꯣꯛꯍꯟꯈꯤꯕ ꯂꯩꯈ꯭ꯔꯕꯒꯦ? ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯔꯁꯤꯌꯥ, ꯌꯨꯀ꯭ꯔꯦꯟ ꯑꯃꯗꯤ ꯏꯖꯔꯦꯜ, ꯄꯦꯂꯦꯁꯇꯤꯟꯅ ꯂꯨꯝꯅ ꯂꯧꯔꯒ ꯃꯅꯤꯄꯨꯔꯗ ꯃꯤꯆꯝ ꯃꯤꯌꯥꯝ ꯀꯌꯥꯁꯤꯡ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯍꯥꯠꯄ ꯇꯨꯞꯄ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯗ ꯀꯔꯤꯁꯨ ꯈꯟꯗꯅ ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯅꯠꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯍꯪꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ RSS ꯃꯅꯤꯄꯨꯔ ꯄ꯭ꯔꯥꯟꯅ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯆꯍꯤ ꯑꯃ ꯍꯦꯜꯂꯕ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯄ ꯉꯝꯗꯕꯗ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯅꯤꯒꯤ ꯃꯊꯛꯇ ꯔꯥꯁꯇ꯭ꯔꯤꯌꯥ ꯁ꯭ꯋꯌꯝꯁꯦꯕꯛ ꯁꯪꯘ RSS ꯃꯅꯤꯄꯨꯔ ꯄ꯭ꯔꯥꯟꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯥꯟ ꯁꯪꯆꯥꯂꯛ ꯊꯧꯅꯥꯎꯖꯝ ꯅꯔꯟ ꯕꯥꯕꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ RSS ꯃꯅꯤꯄꯨꯔ ꯄ꯭ꯔꯥꯟ ꯀꯔꯌꯥꯀꯔꯤꯅꯤꯒꯤ ꯃꯔꯛꯀꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯐꯝꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯈꯤ꯫ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ ꯑꯃꯗꯒꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯗ꯭ꯔꯣꯟ, ꯔꯣꯀꯦꯠ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯎꯇ꯭ꯔꯨꯛ ꯇꯣꯔꯣꯡꯂꯥꯎꯕꯤ ꯑꯃꯁꯨꯡ ꯃꯣꯏꯔꯥꯡꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯄ꯭ꯔꯥꯟ ꯀꯔꯌꯥꯀꯔꯤꯅꯤ ꯃꯒꯨꯜꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯆꯍꯤ ꯑꯃ ꯍꯦꯜꯂꯕ ꯐꯥꯎꯕꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯄ ꯉꯝꯗꯕ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯄꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯀꯟꯈꯠꯂꯛꯂꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯄ꯭ꯔꯥꯟ ꯀꯔꯌꯥꯀꯔꯤꯅꯤ ꯃꯒꯨꯜꯅ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯍꯟꯖꯤꯟꯍꯟꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇꯔꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯍꯟꯅꯤꯡꯏ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯈꯪꯅ ꯊꯕꯛ ꯄꯥꯏꯈꯠꯇ꯭ꯔꯕꯗꯤ ꯃꯔꯤ ꯇꯠꯅꯕ ꯌꯥꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯅ ꯈꯪꯕ ꯐꯩ꯫ ꯐꯣꯛꯁ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯊꯧ ꯃꯁꯛ ꯈꯪꯗꯕ ꯄꯦꯄꯦꯠꯀꯤ DGP ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯊꯨꯕꯗ ꯁꯤꯟꯗꯣꯛꯀꯗꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯈꯪꯅ ꯊꯕꯛ ꯄꯥꯏꯈꯠꯂꯛꯇ꯭ꯔꯕꯗꯤ ꯏꯟꯗꯤꯌꯥꯒ ꯃꯔꯤ ꯇꯠꯅꯕ ꯌꯥꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯪꯕ ꯐꯩ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯛꯁ ꯃꯅꯤꯄꯨꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯐꯣꯛꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ TS ꯃꯅꯤꯍꯥꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯅ ꯃꯄꯥꯟ ꯂꯩꯕꯥꯛꯇꯒꯤ ꯆꯪꯁꯤꯜꯂꯛꯄꯁꯤꯡꯒ ꯄꯨꯟꯁꯤꯟꯗꯨꯅ ꯆꯠꯊꯔꯛꯂꯤꯕ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯚꯤꯌꯦꯁꯟ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯤꯡꯅꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌా ꯂꯩꯉꯥꯛꯅ ꯈꯪꯐꯝ ꯊꯣꯛꯏ꯫ ꯃꯤꯂꯤꯇꯔꯤ ꯇ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯗꯨꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤ ꯇꯥꯛꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯀꯜꯂꯨ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯈꯪꯅ ꯊꯕꯛ ꯄꯥꯡꯊꯣꯛꯇ꯭ꯔꯕꯗꯤ ꯏꯟꯗꯤꯌꯥꯒ ꯂꯩꯅꯕ ꯃꯔꯤ ꯇꯠꯄ ꯌꯥꯕ ꯈꯣꯡꯖꯪꯁꯤꯡ ꯃꯤꯌꯥꯝꯅ ꯆꯪꯁꯤꯜꯂꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤ ꯈꯪꯕ ꯐꯩ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯏꯔꯥꯡ ꯑꯁꯤ ꯃꯇꯝ ꯈꯔ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯌꯥꯎꯅ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯗꯨꯅ ꯃꯤ ꯁꯤꯃꯤꯅ ꯀꯌꯥ ꯌꯧꯔꯛꯂꯤ꯫
ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤ ꯌꯧꯔꯛꯂꯕ ꯐꯥꯎꯕ ꯃꯊꯧ ꯃꯁꯛ ꯈꯪꯗꯅ ꯂꯩꯔꯤꯕ ꯄꯦꯄꯦꯠꯀꯤ DGP ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯊꯨꯕꯗ ꯁꯤꯟꯗꯣꯛꯀꯗꯕꯅꯤ ꯂꯣꯏꯅꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯤꯡ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯗꯕ MLA 50 ꯔꯤꯖꯥꯏꯟ ꯇꯧꯍꯟꯅꯅꯕ ꯅꯠꯇ꯭ꯔꯒꯅ ꯃꯤꯌꯨꯠꯁꯤꯡ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤ ꯀꯟꯅꯅꯕ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯂꯧꯗꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯅꯅꯕ ꯃꯤꯌꯥꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯔꯒꯅꯤ ꯃꯥꯡꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ CSOꯁꯤꯡ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯃꯥꯒꯤ ꯑꯄꯥꯝꯕꯁꯤꯡ ꯇꯧꯗꯨꯅ ꯂꯥꯛꯄꯒꯤ ꯃꯃꯤ ꯇꯥꯔꯤ ꯂꯥꯟ ꯇꯧꯔꯤꯕꯁꯤ ꯀꯔꯝꯅ ꯊꯦꯡꯅꯒꯅꯤ ꯈꯟꯅꯒꯗꯕ ꯃꯇꯝꯗ ꯃꯤꯌꯥꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯅꯕ ꯊꯦꯡꯖꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯇꯧꯕꯤꯒꯅꯨ ꯂꯩꯔꯤꯕ CSOꯁꯤꯡ ꯑꯃꯗꯤ ꯏꯃꯥꯂꯨꯞꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯆꯠꯇ꯭ꯔꯤꯕ ꯃꯈꯩ ꯌꯦꯛꯅꯕꯅ ꯅꯝꯊꯗꯨꯅ ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯊꯝꯈꯤꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯎꯅ ꯃꯤꯌꯥꯝ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯅꯕ ꯐꯣꯛꯁꯅ ꯑꯊꯨꯕꯗ ꯂꯤꯗꯔꯁ ꯃꯤꯠ ꯑꯃ ꯄꯥꯡꯊꯣꯛꯂꯒꯅꯤ ꯃꯁꯤꯗ ꯂꯝꯗꯝꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSOꯁꯤꯡ ꯑꯃꯗꯤ ꯏꯃꯥꯂꯨꯞꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯗꯕꯁꯤꯡ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯇꯧꯅꯤꯡꯗꯕꯁꯤꯡꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯒꯅꯤ ꯍꯥꯏꯈꯤ ꯂꯣꯏꯅꯅ ꯂꯝꯗꯝꯁꯤꯒꯤ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯁꯥꯒꯠꯄꯤꯌꯨ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯕꯨ ꯃꯇꯧ ꯀꯔꯝꯅ ꯇꯥꯛꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯣꯔꯝ ꯌꯥꯠꯇꯨꯅ ꯌꯨꯅꯤꯐꯥꯏ ꯑꯃꯒꯤ ꯃꯈꯥꯗ ꯄꯨꯟꯅ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯄꯨꯟꯁꯤꯟꯁꯤ ꯌꯥꯗꯕꯁꯤꯡ ꯑꯗꯨ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯈꯟꯗꯕꯁꯤꯡꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯌꯨꯝꯂꯣꯟꯅꯕꯒꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏꯔꯕꯗꯤ ꯑꯆꯦꯠꯄ ꯁꯝꯕꯜ ꯈꯥꯕ ꯃꯊꯧ ꯇꯥꯏ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏꯔꯕꯗꯤ ꯉꯝꯈꯩꯒꯤ ꯑꯆꯦꯠꯄ ꯁꯝꯕꯜ ꯈꯥꯒꯗꯕꯅꯤ ꯉꯝꯈꯩꯒꯤ ꯁꯝꯕꯜ ꯈꯥꯗ꯭ꯔꯕꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒꯅ ꯅꯣꯡꯃ ꯉꯝꯈꯩꯒꯤ ꯆꯌꯦꯠꯅꯕ ꯂꯩꯔꯛꯀꯅꯤ ꯅꯨꯡꯁꯤꯅꯅ ꯂꯩꯔꯛꯈꯤꯕ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯕꯒꯤ ꯃꯔꯨ ꯉꯝꯈꯩꯅ ꯍꯨꯜꯂꯛꯀꯅꯤ ꯑꯗꯣꯉꯩ ꯈ꯭ꯔꯤꯁ ꯏꯪ 1968ꯗꯒꯤꯅ ꯏꯪ 1909 ꯀꯤꯌꯥꯝꯕꯒꯤ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯑꯁꯤ ꯀꯥꯕꯣꯒ ꯃꯤꯇꯩꯒ ꯉꯝꯈꯩ ꯂꯦꯞꯅꯕꯒꯤ ꯃꯇꯥꯡꯗ ꯃꯤꯇꯩꯅ ꯃꯨꯡꯈꯣꯡ ꯃꯨꯡꯒꯥꯏꯗꯒꯤꯅ ꯅꯣꯡꯄꯣꯛ ꯂꯣꯏꯖꯗꯤ ꯆꯤꯡꯁꯥꯡ ꯃꯈꯥꯔꯣꯝꯗꯅ ꯇꯥꯈꯦꯜ ꯅꯣꯡꯆꯨꯞꯇꯅ ꯀꯁꯥꯔ ꯑꯋꯥꯡꯂꯣꯝꯗꯅ ꯇꯦꯛꯈꯥꯎ ꯑꯁꯥꯝ ꯃꯊꯪꯗ ꯁꯤꯅꯥꯒ ꯇꯥꯏꯅꯕ ꯐꯥꯎꯕ ꯑꯣꯏꯔꯝꯕ ꯋꯥꯐꯝ ꯊꯦꯡꯅꯩ ꯈ꯭ꯔꯤꯁ ꯏꯪ 1738 ꯎꯔꯥ ꯀꯣꯟꯊꯧꯕ ꯅꯤꯡꯊꯧꯒꯤ ꯃꯇꯝꯗ ꯕꯔꯃꯥꯒꯤ ꯀꯥꯂꯦ ꯂꯩꯕꯥꯛ ꯐꯥꯎꯕ ꯑꯣꯏꯔꯝꯃꯤ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯋꯥꯔꯣꯜ ꯅꯝꯕꯔ 123 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯈ꯭ꯔꯤꯁꯀꯨꯝ ꯏꯪ 1995ꯗꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯋꯥꯡ ꯂꯝꯈꯩ ꯀꯌꯥꯠ ꯑꯃꯨꯛꯀ ꯃꯆꯥ ꯈꯥꯏꯅ ꯑꯣꯜꯂꯤ ꯀꯥꯕꯣ ꯇꯝꯄꯥꯛ ꯄꯨꯝꯅꯃꯛ ꯀꯁꯥꯔꯒꯤ ꯑꯌꯥꯝꯕ ꯂꯝ ꯂꯨꯁꯥꯏꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛ ꯗꯥꯟꯁ꯭ꯔꯤ ꯑꯃꯗꯤ ꯗꯥꯏꯌꯦꯡ ꯇꯨꯔꯦꯜꯁꯤꯡꯒꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯎꯃꯪꯒꯤ ꯄꯔꯤꯡ ꯑꯁꯤ ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯂꯝꯈꯩ ꯀꯌꯥꯠꯀꯤ ꯃꯅꯤꯡ ꯆꯜꯂꯝꯃꯤ ꯈ꯭ꯔꯤꯁ ꯏꯪ 1992 ꯐꯥꯎꯗ ꯂꯩꯔꯝꯕ ꯂꯝꯈꯩꯒꯤ ꯀꯌꯥꯠ ꯑꯁꯤ ꯇꯦꯂꯤꯖꯣ ꯀꯧꯕ ꯆꯤꯡꯗꯣꯜ ꯑꯗꯨ ꯍꯩꯍꯠꯈ꯭ꯔꯒ ꯅꯣꯡꯄꯣꯛ ꯄꯥꯡꯕꯁꯤꯡꯒꯤ ꯅꯝꯂꯣꯟꯗ ꯇꯨꯔꯦꯜ ꯃꯆꯥ ꯑꯃ ꯆꯦꯟꯊꯔꯤ ꯇꯨꯔꯦꯜ ꯑꯁꯤ ꯄꯠꯀꯥꯏꯁꯤꯡꯒꯤ ꯂꯝꯗꯝꯗ ꯊꯦꯛꯅ ꯈꯣꯏꯅ ꯂꯥꯛꯂꯒ ꯕ꯭ꯔꯍꯄꯨꯇ꯭ꯔ ꯇꯨꯔꯦꯜꯒꯤ ꯈꯣꯡꯂꯝꯁꯤꯡꯒ ꯏꯔꯥꯕꯇꯤ ꯇꯨꯔꯦꯜꯒꯤ ꯏꯔꯣꯡꯁꯤꯡꯒ ꯁꯝꯅꯍꯜꯂꯤ ꯑꯁꯤꯒꯨꯝꯕ ꯇꯨꯔꯦꯜ ꯃꯆꯥ ꯑꯁꯤꯅ ꯃꯇꯝ ꯑꯗꯨꯒꯤ ꯂꯝꯈꯩ ꯑꯣꯏꯔꯝꯃꯤ ꯇꯨꯔꯦꯜ ꯑꯁꯤꯕꯨ ꯄꯥꯠꯀꯣꯏꯁꯤꯡꯒꯤ ꯂꯝꯕꯤ ꯃꯌꯥꯗ ꯁꯝꯅꯍꯜꯂꯤꯕ ꯄꯟꯈꯩ ꯀꯌꯥꯠ ꯑꯁꯤꯕꯨ ꯃꯅꯤꯄꯨꯔꯒꯤ ꯑꯋꯥꯡ ꯂꯝꯈꯩ ꯑꯣꯏꯅ ꯌꯥꯅꯈꯤ ꯃꯅꯤꯄꯨꯔꯒꯤ ꯕ꯭ꯔꯤꯇꯤꯁ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯈ꯭ꯔꯤꯁ ꯏꯪ 1939 ꯁꯟꯗꯦꯒꯤ ꯑꯍꯥꯟꯕ ꯆꯦꯔꯣꯜꯗ ꯎꯠꯂꯤꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯅ ꯆꯟꯗ꯭ꯔꯄꯨꯔ ꯀꯁꯥꯔꯗ ꯊꯝꯂꯤꯕ ꯊꯅꯥ ꯑꯁꯤ ꯂꯧꯊꯣꯛꯀꯗꯕꯅꯤ ꯊꯅꯥ ꯑꯁꯤ ꯖꯤꯔꯤ ꯇꯨꯔꯦꯜꯒꯤ ꯅꯣꯡꯄꯣꯛ ꯇꯣꯔꯕꯥꯟꯅ ꯁꯦꯝꯒꯅꯤ ꯍꯥꯏꯕ ꯋꯥꯔꯣꯜ ꯑꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯅ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯅꯕ ꯁꯤꯟꯈꯤ ꯍꯥꯏꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯗ ꯆꯌꯦꯠꯅꯕ ꯀꯌꯥ ꯂꯩꯔꯛꯈꯤ ꯃꯇꯝꯒꯤ ꯅꯤꯡꯊꯧꯁꯤꯡꯅ ꯃꯥꯒꯤ ꯃꯄꯥꯡꯒꯜ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜꯗ ꯂꯝꯈꯩꯒꯤ ꯄꯥꯛ ꯆꯥꯎꯕ ꯍꯦꯟꯒꯠꯄ ꯑꯃꯗꯤ ꯍꯟꯊꯕꯒꯤ ꯋꯥꯐꯝ ꯂꯩꯔꯛꯈꯤ ꯃꯅꯤꯄꯨꯔ ꯃꯆꯤꯟꯒꯩ ꯃꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯇꯨꯡꯗ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯅ ꯂꯣꯏ ꯆꯟꯁꯤꯟꯗꯨꯅ ꯏꯪ 1992 ꯏꯪ 1993 ꯐꯥꯎꯕ ꯆꯍꯤ 63 ꯃꯤꯈꯥ ꯄꯣꯟꯅ ꯂꯩꯔꯛꯈꯤ ꯅꯤꯡꯊꯧ ꯕꯨꯙꯆꯟꯗ꯭ꯔꯒꯤ ꯃꯇꯝ ꯏꯪ 1998 ꯃꯥꯔꯆ ꯇꯥꯡ 10ꯗ ꯃꯅꯤꯄꯨꯔ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯏꯪ 1998 ꯑꯣꯛꯇꯣꯕꯔ ꯇꯥꯡ 15ꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯕꯛ ꯄꯨꯝꯕ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯂꯧꯁꯤꯟꯈꯤ ꯃꯅꯤꯄꯨꯔꯅ ꯚꯥꯔꯠꯀꯤ ꯐꯤꯕꯥꯅꯨꯡꯗ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯝꯈꯩꯒꯤ ꯆꯌꯦꯠꯅꯕ ꯃꯊꯪ ꯂꯩꯔꯛꯄ ꯎꯕ ꯐꯪꯂꯤ ꯏꯪ 1965 ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯂꯝꯈꯩ ꯃꯑꯣꯡ ꯑꯃꯗ ꯆꯠꯊꯔꯛꯄꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯎꯔꯛꯂꯤ ꯃꯦꯟꯃꯥꯔ ꯁꯔꯀꯥꯔꯅ ꯍꯥꯟꯅꯒꯤ ꯂꯝꯈꯩꯒꯤ ꯃꯣꯔꯦꯒꯤ ꯂꯣꯛꯆꯥꯎ ꯐꯥꯎꯕ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯏꯟꯁꯄꯦꯛꯁꯟ ꯕꯪꯒꯂꯣꯒꯤ ꯆꯤꯡꯈꯣꯡꯃꯛꯇꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯥꯎꯟꯗꯔꯤ
uyung yungsilakkhibagi wathok lairaki mamangi matamsingda lokchauda sariba thong asi Burma amasung Manipurgi tangkhai oirami matam kharagi matung oiriba thong asi Burma sarkarna punamak lawsingkhibagi mawong satharaki India gi aroiba ngamkhai oiriba international boundary Manipur amasung Myanmar anigi marakta ngamkhai gi sambal khabagi thabuk sathariba sida Manipur India gi lam mangle habigi wathok lairi loinana Myanmar gi maikaidigi Manipur gi lam manung lansilaglaga border pillar yungbagi thabak leptana sathabagi mayokta miyam amadi mafamsing adugi khunjasingna ngamkhai lansinana border pillar yungba yaro habigi akanba khulauk lei adubu India government gi maikaidigi Manipur gi ngamkhai mangaloi harabasu Manipur gi lam mangkhibada karisu nasungdabagi mawongda leibasi lebak thibani amaromda interstate oiribana Nagaland amasu Manipur anigi ngamkhaida sauna sayetnaba hojiksu lairi Nagaland gi maikaidigi Manipur gi ngamkhai urkhul gi saru Zukobili amadi Sanapati district gi Tungjoi village ta lam khopsilakle haibigi wathok singasigi waroisin ngasi fawba lekhai taba ngamdana lairi state boundary gi sayetnaba sidagi ngamkhai wangmada khundariba khul anigi miyam marakta muknaba yengthinaba madi nungsinadabagi maru khulalibasi matam sana control tawna state anigi maikaidigi ngamkhai sayetnaba Oktana bathoba thorang lokhatpam thoi loinana Manipur sarkar gi maikaidigi Manipur gi ngamkhai matam pumbada ngak senanaba madi yumthangnaba state singi nungsi chanana leiminana gi dama ngamkhai gi aset pa sambal khabigi thabak war footing de lokhatba mathau tai haba kangla pau gi editorial myam da makhatana thamjari Haujiki oinadi myam pau simatang asa lusinjaragi amasu myam pun anawba update ngamina sena channel sigi maikaidigi thamjari